Lamnunthem Singson Hakchang Phangkhri mayumda purakadauri isan Nganthoi Di Fangdri khara thuna phangbu oirisanu khabam maning lekai da MPA sanaramba maite bangan nupa ama phare hairi numit nini humni asida wangnongpoki mapam ayambada nong sugani report tawri lup yawi haibadu ranbani manaupa asini sasabani haina mayambana leibak miyamda sengdorokli aduga lup yawi haijilamba manaupa masana sulanjari haina mayamda sengdorokli Gari Thiba 6G Hurankhri Wangkhai Ningthem Pukri Mapan Makha Leirakta Moi ani baita laklaga thonganda khamaga thambani aduga pung mari makhai da hurankhibani mayamna masak khangba yauradi pau phaubiru gari number MN08311 Thiba 6G ni contact number 70052397176 ni haidi Kamandoni Singna Basingna driver Makok to Iram Badagi NPG bullet truck singi driver Singna starting Thadokre More the Maite Sing Kundarami Haibagi Kongun Mutanaba Honaba department Sing Mateng Pangsilabra Singnaba Paure ko mem Adar Kata Kiba Maite Lekai Sing Hen Card Pirakpada Kuki Lam on Tok Lamlay Hen Card Ki Porte and the Maite Lekai Sing Yarum Dre